ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗ ꯂꯥꯏꯔꯤꯛ ꯈꯛ ꯅꯠꯇꯅ ꯍꯧꯅ ꯂꯣꯟꯆꯠꯁꯨ ꯇꯝꯕꯤꯕ ꯆꯪꯏ ꯑꯥꯔꯀꯤ ꯁꯅꯥꯌꯥꯏꯃ ꯑꯅꯧꯕ ꯄꯣꯂꯤꯇꯤꯀꯦꯜ ꯏꯍꯧ ꯑꯃ ꯁꯥꯒꯠꯄ ꯃꯇꯝ ꯑꯣꯏꯔꯤ ꯃꯇꯝꯒꯤ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯁꯨ ꯃꯤꯔꯣꯜꯗ ꯑꯐꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯂꯩꯇ꯭ꯔꯤ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗ ꯂꯥꯏꯔꯤꯛ ꯈꯛ ꯅꯠꯇꯅ ꯍꯧꯅ ꯂꯣꯟꯆꯠꯁꯨ ꯇꯝꯕꯤꯕ ꯆꯪꯏ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯕꯗ ꯊꯤꯟꯊꯍꯟꯒꯅꯤ ꯍꯥꯏꯅ UNLFꯀꯤ ꯍꯥꯟꯅꯒꯤ ꯆꯤꯌꯔꯃꯦꯟ ꯅꯤꯡꯊꯦꯝꯁ ꯁꯅꯥꯌꯥꯏꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯅꯨꯡ ꯆꯟꯕ ꯂꯪꯖꯤꯡꯗ ꯂꯩꯕ ꯍꯣꯞ ꯍꯣꯝꯒꯤ 35 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯊꯧꯔꯝ ꯑꯗꯨꯗ ꯔꯤꯕꯔꯦꯜ ꯀꯦꯁ ꯅꯤꯜꯕꯤꯔ ꯀꯟꯁꯜꯇꯦꯟꯁ ꯒꯥꯏꯅꯣꯀꯣꯂꯣꯖꯤꯁ ꯑꯃꯁꯨꯡ ꯃꯥꯏꯄꯥꯛꯀꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯗꯥꯏꯔꯦꯛꯇꯔ ꯗꯣꯛꯇꯔ ꯁꯤꯗꯥꯔꯊ ꯈꯣꯏꯔꯣꯝ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯀꯤ ꯁꯤꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯇꯔꯨꯟ ꯀꯨꯃꯥꯔ ꯄꯦꯇ꯭ꯔꯣꯏꯠꯁ ꯗꯦ ꯑꯣꯕꯖꯥꯔꯕꯦꯁꯟ ꯀꯃꯤꯇꯤꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ W ꯑꯃꯨꯛꯁꯧ ꯂꯥꯏꯔꯦꯟ ꯖꯨꯋꯦꯂꯔꯁꯀꯤ ꯃꯄꯨ ꯁꯤꯖꯒꯨꯔꯃꯌꯨꯝ ꯕꯤꯖꯨ ꯒꯟ ꯍꯥꯎꯁꯀꯤ ꯄ꯭ꯔꯣꯄꯥꯏꯇꯔ ꯆꯥꯟ ꯁꯤꯡꯍ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ BK ꯁꯤꯡꯍ DCPU ꯀꯥꯟꯆꯤꯄꯨꯔ M ꯁꯔꯗꯥ ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠꯁ ꯏꯟꯁꯇ꯭ꯔꯛꯇꯔ TH ꯁꯥꯟꯇꯤ ꯀꯥꯔ ꯑꯦꯟ ꯕꯥꯏꯛ ꯔꯦꯇꯦꯜ ꯁꯔꯚꯤꯁꯀꯤ ꯄ꯭ꯔꯣꯄꯥꯏꯇꯔ ꯁꯣꯡꯊꯥꯝ ꯖꯣꯟꯁꯟ ꯑꯃꯁꯨꯡ ꯑꯦꯛꯇ꯭ꯔꯦꯁ ꯃꯟꯗꯥ ꯂꯩꯃꯅꯆꯤꯡꯕ ꯃꯤꯑꯣꯏꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ ꯅꯤꯡꯊꯦꯝꯆꯥ ꯁꯅꯥꯌꯥꯏꯃꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯃꯥ ꯃꯄꯥ ꯂꯩꯖꯗ꯭ꯔꯕ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯕु ꯃꯐꯝ ꯆꯥꯅ ꯊꯝꯕꯤꯗꯨꯅ ꯃꯈꯣꯏꯕꯨ ꯑꯐꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯅꯕ ꯍꯣꯠꯅꯔꯤꯕ ꯍꯣꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯑꯍꯜ ꯂꯃꯟ ꯂꯩꯖꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯍꯟꯊꯍꯟꯗꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯍꯨꯠꯁꯤꯡꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕ ꯃꯊꯧ ꯇꯥꯏ ꯍꯣꯝ ꯑꯁꯤꯗꯒꯤ ꯍꯧꯔꯛꯄ ꯅꯨꯄꯤ ꯃꯆꯥ ꯑꯃꯗꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡꯅꯁꯨ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯅ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯑꯆꯪꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯃꯊꯧ ꯇꯥꯏ ꯃꯈꯣꯏꯅ ꯆꯥꯎꯔꯒ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃꯃꯝ ꯂꯧꯕ ꯉꯝꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯃꯃꯥ ꯃꯄꯥ ꯂꯩꯇꯕꯒꯤ ꯑꯋꯥꯠꯄ ꯑꯃ ꯂꯩꯖꯔꯒꯁꯨ ꯍꯣꯝ ꯑꯁꯤꯗ ꯀꯤꯌꯔ ꯂꯧꯗꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯕ ꯑꯁꯤꯃꯛ ꯊꯥꯒꯠꯂꯦ ꯍꯥꯏꯈꯤ ꯃꯃꯥꯡꯉꯩ ꯖꯦꯅꯦꯔꯦꯁꯟꯒ ꯍꯧꯖꯤꯛꯀ ꯌꯥꯝꯅ ꯈꯦꯠꯅꯕ ꯂꯩ ꯃꯄꯥꯟꯒꯤ ꯅꯨꯡꯁꯤꯠ ꯐꯨꯖꯤꯜꯂꯛꯇꯨꯅ ꯉꯁꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯑꯑꯣꯟꯕ ꯀꯌꯥ ꯂꯥꯛꯂꯤꯕꯁꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯐꯖꯕ ꯍꯧꯅ ꯂꯣꯟꯆꯠ ꯀꯤꯟꯊꯔꯛꯄ ꯑꯁꯤꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯤ ꯌꯨ ꯅꯤꯁꯥꯅ ꯃꯪꯍꯟꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯆꯤꯟꯖꯥꯛꯇ ꯁꯣꯏꯕ ꯈꯛ ꯅꯠꯇꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯍꯧꯅ ꯂꯣꯟꯆꯠ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯊꯧꯗꯥꯡ ꯂꯧꯔꯛꯇꯕ ꯑꯁꯤꯅꯁꯨ ꯃꯆꯥꯁꯤꯡꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯕ ꯉꯝꯒꯗꯕꯅꯤ ꯂꯥꯏꯔꯤꯛꯇꯤ ꯑꯗꯨꯃꯛ ꯇꯝꯂꯒꯁꯨ ꯂꯩꯁꯨꯗꯤ ꯇꯝꯕꯤꯗꯕ ꯑꯁꯤ ꯑꯁꯣꯏꯕ ꯑꯃꯅꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯍꯧꯅ ꯂꯣꯟꯆꯠ ꯑꯃꯗꯤ ꯂꯩꯁꯨ ꯇꯝꯕꯤꯗꯕ ꯇꯥꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯀꯥꯟꯅꯕ ꯐꯪꯂꯣꯏ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜꯅ ꯁꯣꯟꯊꯔꯛꯂꯤꯕ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯂꯝꯗꯝ ꯑꯁꯤꯗ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯂꯨꯞꯂꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜꯅ ꯁꯣꯟꯊꯔꯛꯄꯅꯤ ꯃꯁꯤꯕꯨ ꯃꯦꯟꯈꯠꯀꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯅꯤꯁꯥꯕꯨ ꯊꯥꯗꯣꯛꯄ ꯆꯪꯏ ꯑꯆꯨꯝꯕ ꯑꯐꯕ ꯋꯥꯈꯜ ꯈꯟꯕ ꯃꯊꯧ ꯇꯥꯏ ꯁꯦꯟꯖꯥ ꯊꯨꯝꯖꯥꯅ ꯍꯥꯔꯕ ꯈꯨꯟꯅꯥꯏ ꯑꯁꯤ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯕꯗ ꯑꯅꯧꯕ ꯄꯣꯂꯤꯇꯤꯀꯦꯜ ꯏꯍꯧ ꯑꯃ ꯁꯥꯒꯠꯄ ꯃꯇꯝ ꯑꯣꯏꯔꯤ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯒꯦ ꯍꯥꯏꯔꯕꯗꯤ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯊꯧꯗꯥꯡ ꯌꯥꯝꯅ ꯆꯥꯎꯏ ꯂꯣꯏꯅꯅ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯏꯍꯧ ꯑꯃ ꯁꯥꯒꯠꯄꯗ ꯑꯅꯧꯕ ꯃꯤꯔꯣꯜ ꯑꯃ ꯆꯪꯏ ꯑꯅꯧꯕ ꯃꯤꯔꯣꯜꯅ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯇꯧꯔꯛꯂꯕ ꯃꯇꯝꯗ ꯈꯨꯟꯅꯥꯏ ꯑꯁꯤ ꯍꯧꯒꯠꯄ ꯉꯝꯒꯅꯤ ꯚꯣꯠꯇ ꯑꯐꯕ ꯃꯤꯍꯨꯠ ꯈꯟꯕꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯊꯥꯖꯕ ꯂꯩ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯣꯝꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯅꯤꯔꯕꯤꯜꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯣꯝ ꯑꯁꯤꯗ ꯑꯉꯥꯡ 12 ꯂꯩ ꯃꯈꯣꯏꯒꯤ ꯍꯔꯥꯎꯕ ꯎꯔꯒ ꯃꯤꯌꯥꯝꯁꯨ ꯍꯔꯥꯎꯔꯤꯕꯅꯤ ꯍꯥꯏꯔꯗꯨꯅ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯎꯔꯨꯕꯗ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯄꯗꯒꯤ ꯃꯍꯥꯛꯅ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕꯁꯤ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯀꯣꯛꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯍꯣꯝ ꯑꯁꯤ ꯂꯤꯡꯈꯠꯈꯤꯕꯅꯤ ꯃꯁꯤꯗ ꯅꯨꯡꯁꯤꯕꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯇꯦꯡ ꯈꯔ ꯇꯧꯔꯛꯄ ꯅꯠꯇꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯂꯛꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯈꯤ ꯖꯣꯕ ꯀꯥꯔꯗꯀꯤ ꯈꯨꯠꯁꯨꯃꯟ ꯀꯛꯀꯤ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗ ꯀꯥꯔꯗ ꯍꯣꯜꯗꯔ ꯐꯨꯔꯛꯂꯤ ꯖꯣꯕ ꯀꯥꯔꯗꯀꯤ ꯈꯨꯠꯁꯨꯃꯟ ꯀꯛꯀꯤ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗ ꯄꯁꯨ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯁꯤꯗ ꯂꯩꯕ ꯆꯉꯥꯡꯉꯩ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯆꯤꯌꯔꯄꯔꯁꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯥꯔꯗ ꯍꯣꯜꯗꯔ ꯑꯃꯕꯨ ꯐꯨꯔꯛꯂꯦ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯆꯉꯥꯡꯉꯩ ꯃꯈꯥ ꯂꯩꯀꯥꯏ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡꯂꯨꯞ CML CKLꯒꯤ ꯁꯪꯂꯦꯟꯗ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯄꯨꯟꯗꯨꯅ ꯆꯤꯌꯔꯄꯔꯁꯟ ꯅꯤꯡꯊꯧꯖꯝ ꯏꯅꯥꯎꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯣꯛꯂꯕ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯁꯤꯒꯤ ꯋꯥꯔꯗ ꯅꯝꯕꯔ 5ꯀꯤ ꯖꯣꯕ ꯀꯥꯔꯗ ꯍꯣꯜꯗꯔ ꯌꯨꯝꯅꯥꯝ ꯑꯅꯥꯃꯤꯀꯥꯅ ꯍꯥꯏꯈꯤꯕꯗ ꯃꯍꯧꯁꯥꯒꯨꯝꯅ ꯉꯔꯥꯡ ꯆꯉꯥꯡꯉꯩ ꯃꯅꯤꯡ ꯂꯩꯀꯥꯏ ꯍꯩꯀ꯭ꯔꯨ ꯃꯈꯣꯡꯗ ꯖꯣꯕ ꯀꯥꯔꯗꯀ ꯃꯔꯤ ꯂꯩꯅꯅ ꯐꯣꯇꯣ ꯀꯥꯞꯄ ꯆꯠꯄꯗ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯐꯣꯇꯣ ꯀꯥꯞꯄ ಲೋꯏꯕꯒ ꯃꯍꯥꯛꯀꯤ ꯑꯦꯀꯥꯎꯟꯗ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯈꯨꯠꯁꯨꯃꯟ ꯆꯪꯂꯛꯈꯤ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤꯗꯒꯤ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯈꯨꯠꯁꯨꯃꯟ ꯍꯟꯗꯣꯛꯂꯝꯃꯨ ꯍꯥꯏꯅ ꯆꯤꯌꯔꯄꯔꯁꯟ ꯏꯅꯥꯎꯕꯒꯤ ꯂꯣꯏꯅꯕꯤ ꯅꯤꯡꯊꯧꯖꯝ ꯕꯤꯅꯥꯔꯣꯏꯅ ꯈꯪꯍꯜꯂꯛꯈꯤ ꯉꯔꯥꯡꯒ ꯉꯁꯤꯒ ꯕꯦꯡꯛ ꯁꯨꯇꯤ ꯊꯥꯕꯅ ꯍꯌꯦꯡ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯁꯦꯟꯐꯝ ꯑꯗꯨ ꯄꯤꯒꯦ ꯍꯥꯏꯔꯨꯕꯗ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯊꯣꯛꯇꯨꯅ ꯕꯤꯅꯥꯔꯣꯏ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯣꯔꯤ ꯑꯃꯗꯤ ꯏꯅꯥꯎꯕꯒꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯅꯨꯄꯤ ꯌꯥꯎꯅ ꯃꯍꯥꯛꯄꯨ ꯀꯥꯎꯕ ꯊꯤꯟꯕ ꯇꯧꯗꯨꯅ ꯐꯨꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯝꯐꯦꯜ ꯄꯨꯂꯤꯁꯇ ꯋꯥꯀꯠꯈ꯭ꯔꯦ ꯍꯥꯏꯅ ꯑꯅꯥꯃꯤꯀꯥꯅ ꯃꯈꯥ ꯇꯥꯈꯤ ꯑꯃꯔꯣꯝꯗ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ CML CKLꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯨꯝꯅꯥꯝ ꯄ꯭ꯔꯦꯃꯤꯀꯥꯅ ꯍꯥꯏ
ꯃꯤꯌꯥꯝꯒꯤ ꯌꯩꯐ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄꯗ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯁꯤꯒꯤ ꯆꯤꯌꯔꯄꯔꯁꯟ ꯏꯅꯥꯎꯕ ꯑꯁꯤ ꯃꯇꯤꯛ ꯆꯥꯗꯕꯅ ꯃꯍꯥꯛꯀꯤ ꯐꯝ ꯑꯁꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯗ ꯁꯤꯟꯗꯣꯛꯄꯒꯤ ꯑꯄꯥꯝꯕ ꯃꯤꯌꯥꯝꯅ ꯄꯣꯛꯅꯔꯛꯈꯤ꯫ ꯉꯔꯥꯡꯒꯤ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯅꯠꯇꯅ ꯃꯃꯥꯡꯗꯁꯨ ꯃꯤꯌꯥꯝꯒꯤ ꯌꯩꯐ ꯊꯧꯔꯥꯡꯒꯤ ꯁ꯭ꯀꯤꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯏꯅꯥꯎꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯃꯤꯌꯥꯝꯒ ꯅꯨꯡꯉꯥꯏꯅꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯂꯩꯈ꯭ꯔꯦ꯫ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯨꯝꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯀꯨꯞꯅ ꯊꯤꯒꯠꯄꯤꯌꯨ ꯍꯥꯏꯈꯤ꯫ ꯕꯥꯔꯤꯁ ꯁꯔꯃꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯇ꯭ꯔꯤꯉꯩꯗ ꯃꯤꯌꯥꯝꯒ ꯍꯥꯟꯅ ꯈꯟꯅꯔꯝꯂꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯁ꯭ꯔꯤ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯖꯤ ꯇꯦꯝꯄꯜꯒꯤ ꯍꯣꯖꯪ ꯃꯃꯥꯡꯗ ꯁꯥ ꯉꯥ ꯊꯣꯡꯕ ꯌꯣꯟꯁꯤꯜꯂꯦ ꯍꯥꯏꯅ ꯒꯣꯕꯤꯟꯗꯖꯤ ꯇꯦꯝꯄꯜ ꯕꯣꯔꯗꯀꯤ ꯁꯦꯛꯁꯟ ꯑꯣꯐꯤꯁꯥꯔ ꯑꯦꯝ ꯕꯥꯔꯤꯁ ꯁꯔꯃꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯊꯥꯒꯠꯇ꯭ꯔꯤꯉꯩꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒ ꯍꯥꯟꯅ ꯈꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯝꯂꯕꯗꯤ ꯍꯦꯟꯅ ꯐꯔꯝꯒꯗꯕꯅꯤ ꯍꯥꯏꯅ ꯁꯅꯥ ꯀꯣꯅꯨꯡ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯅ ꯊꯝꯂꯛꯂꯤ꯫ ꯕꯥꯔꯤꯁꯀꯤ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯡꯗꯣꯛꯂꯗꯨꯅ ꯄꯦꯔꯦꯁ ꯀꯝꯄꯥꯎꯟ ꯌꯨꯠ ꯀ꯭ꯂꯕꯀꯤ ꯁꯪꯂꯦꯟꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯇꯣꯏꯖꯝ ꯔꯥꯖꯦꯟꯗ꯭ꯔꯅ ꯍꯥꯏ ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯎꯈꯤꯕ ꯌꯥꯕ ꯋꯥꯐꯝ ꯑꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯇ꯭ꯔꯤꯉꯩꯒꯤ ꯃꯑꯣꯡꯗꯅ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯄꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒ ꯈꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯝꯂꯕꯗꯤ ꯍꯦꯟꯅ ꯐꯔꯝꯒꯗꯕꯅꯤ ꯍꯥꯏꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯄꯣꯁꯠ ꯑꯁꯤ ꯍꯦꯛ ꯊꯦꯡꯅꯕꯒ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯋꯥꯐꯝ ꯑꯁꯤ ꯑꯆꯨꯝꯕꯔꯥ ꯍꯥꯏꯅ ꯂꯩꯐꯝꯂꯦꯟ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯊꯤꯔꯨꯕ ꯃꯇꯝꯗ ꯊꯦꯡꯅꯈꯤꯗꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯂꯩꯐꯝꯂꯦꯟ ꯑꯁꯤꯒꯤ ꯂꯝꯕꯤꯗ ꯐꯥꯎꯗꯨꯅ ꯆꯠꯄ ꯁꯥ ꯉꯥ ꯑꯊꯣꯡꯕ ꯌꯣꯟꯕ ꯒꯥꯔꯤ ꯊꯦꯡꯅꯕꯗꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯂꯧꯏ꯫ ꯏꯔꯥꯡ ꯐꯠꯇ꯭ꯔꯤꯉꯩ ꯆꯩꯔꯛꯇ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯈꯟꯅꯈꯤꯕ ꯌꯥꯕ ꯑꯃꯗꯤ ꯂꯩꯐꯝꯂꯦꯟ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯊꯤꯒꯗꯕ ꯊꯕꯛ ꯇꯧꯕꯤꯒꯅꯨ꯫ ꯂꯣꯏꯅꯅ ꯁꯥ ꯉꯥ ꯑꯊꯣꯡꯕ ꯌꯣꯟꯕ ꯒꯥꯔꯤꯁꯤꯡꯁꯨ ꯂꯩꯐꯝꯂꯦꯟ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯈꯝꯕꯤꯒꯅꯨ ꯍꯥꯏꯈꯤ꯫ ꯄꯥꯎꯃꯤꯁꯤꯡ ꯎꯅꯕ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯋꯥꯏ ꯑꯦꯕꯤꯌꯥꯏꯃꯅ ꯍꯥꯏ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯂꯕ ꯂꯩꯐꯝꯂꯦꯟ ꯀꯌꯥ ꯂꯩꯔꯤꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯁꯥ ꯉꯥ ꯌꯣꯟꯕꯒꯨꯝꯅ ꯍꯣꯠꯅꯅꯕ ꯍꯣꯠꯅꯕꯤꯒꯅꯨ꯫ ꯃꯤꯇꯩ ꯑꯃꯗꯤ ꯒꯧꯔ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯂꯩꯐꯝꯂꯦꯟ ꯀꯌꯥ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯤꯁꯥꯡꯁꯤꯠꯅ ꯁꯥ ꯉꯥ ꯌꯣꯟꯕ ꯊꯤꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯈꯥ ꯇꯥꯅꯁꯨ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯈꯤ꯫ ꯌꯦꯜꯍꯧꯃꯤ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯀꯣꯍꯨꯔꯅ ꯃꯅꯤꯄꯨꯔ ꯍ꯭ꯌꯨꯃꯦꯅꯤꯇꯔꯤꯌꯟꯒꯤ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝ ꯀꯌా ꯊꯝꯂꯛꯂꯤ꯫ ꯃꯥꯂꯦꯝꯒꯤ ꯌꯦꯜꯍꯧꯃꯤ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯀꯨꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯣꯍꯨꯔꯅ ꯃꯅꯤꯄꯨꯔ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯍ꯭ꯌꯨꯃꯦꯅꯤꯇꯔꯤꯌꯟꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯀꯣꯍꯨꯔꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯗ ꯀꯨꯝꯖꯥ ꯏꯪ 2019ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯏꯊꯅꯤꯛ ꯚꯥꯏꯑꯣꯂꯦꯟꯁ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯟꯖꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯅꯤꯄꯨꯔ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯅ ꯃꯤꯑꯣꯏ 250 ꯍꯦꯟꯕꯒꯤ ꯄꯨꯟꯁꯤ ꯂꯣꯝꯈ꯭ꯔꯦ꯫ ꯏꯃꯨꯡ 3,000 ꯑꯃꯥꯡ ꯇꯥꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯑꯣꯏ 60,000 ꯍꯦꯟꯕꯅ ꯇꯦꯝꯄꯣꯔꯔꯤ ꯀꯦꯝꯞꯁꯤꯡꯗ ꯀ꯭ꯔꯤꯛ ꯏꯟꯗꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯦꯜꯊ ꯀꯦꯌꯔꯗ ꯑꯋꯥꯠꯄ ꯀꯌా ꯂꯩꯕꯅ ꯃꯈꯜ ꯀꯌꯥꯒꯤ ꯂꯥꯏꯅꯥꯁꯤꯡ ꯅꯥꯕꯒꯤ ꯃꯊꯛꯇ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯅꯥꯕ ꯀꯌꯥ ꯄꯣꯛꯂꯤ ꯍꯥꯏꯔꯤ꯫ ꯏꯟꯇꯔꯅꯦꯁꯅꯦꯜ ꯗꯦ ꯑꯣꯐ ꯗꯤ ꯋꯥꯔꯜꯗ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯀꯣꯍꯨꯔꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯨꯀꯤꯖꯧ ꯃꯤꯌꯥꯝꯅ ꯃꯥꯌꯣꯛꯅꯔꯤꯕ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯂꯤꯕꯁꯤ ꯅꯦꯁꯅꯦꯜ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯅ ꯏꯟꯇꯔꯚꯦꯟꯁꯟ ꯇꯧꯕꯤꯅꯕ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯏꯪ 2023ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯅ ꯍꯛꯊꯦꯡꯅꯅ ꯁꯣꯛꯂꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯋꯥꯕꯁꯤꯡ ꯑꯁꯤꯕꯨ ꯈꯪꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯆꯤꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯅ ꯃꯌꯨꯝ ꯃꯀꯩ ꯂꯩꯇꯗꯨꯅ ꯀꯨꯀꯤꯖꯧ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯀꯨꯀꯤꯅ ꯈꯨꯟꯗꯥꯕꯁꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯉꯁꯤꯁꯨ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡ ꯑꯁꯤꯗ ꯊꯛꯅꯕ ꯑꯐꯕ ꯏꯁꯤꯡ ꯐꯪꯗꯕ ꯀꯌꯥ ꯌꯥꯎꯔꯤ꯫